Ozabu, Agoya, Studio da, and Winner Taramboxeri. Tagasari Salim. Ozasi Kanano, have a day quick quite a Kanzeri, Adubu. Lamdamasigi, General Gimatungina, Ozagi Ming, Leifam, Aduka Ozagi, educational background Karatambi. Salim, Aigi, educational background, si Hamada, Aina Poxaba, Aigi, Lilong Sazing, Hariba, Lamdam Sida Labor, Lilong Higher Secondary School. Hamada Masi Lilong High School Haidan Oirami. Lilong High School si da Hogi Tamak Padagi, Hogi Lilong Higher Secondary, the 10+2 Loisalaba Matunda, I DM College of Science, the so I college say 2001, the Kaba Hozerami. Adobu Aina Sagi, stream change stoning ba, science dagi, social science to owning up Paduga, Maroina, politics ki matanga, political science, Kara Makai, Kanging Badagi Hena. Masigi matanga tamna nabagidamagta New Delhi da laiba koi Delhi University da aigi makhataba koi graduation political science honors da ai tamjaraki aduga 2006 dagi master dagi PhD phawagi kaino se ai Jawaharlal Nehru University dagi damaina loisalaki wari watai sanaba se hudura poina ahan wanga se ozada laksara kanda ngasigi mirol singa se wakalun singa se Khunnai sida chanaripa niti niyam singa sina sapu pidi haiba sida Ozagi ba wakalon kara ahan boina thambiyo Khunnai Amada laiba miyoi kanglup sing masigi sanalon set pagi nat tradition culture masina semak pa khoi gi world view khoi gi wakhan miyeng haiba tare haidi punsi sigi wan to sikari no adagi akoina saigi hingi ba Khunnai sida khoi gi lusing basing haiba tare authority lengak paidana khoi gi mapim pa oiri ba haiba tare mai khoi myam siga akhoi ga lainari ba mari adagi hariba sigumba akoigi lenga longi semi longi Khunnai longi nat ki aduga tongan ba hiram kya da akoina karamba miyeng karamba akoigi khongpham da akoina lepi akoina kari khali akoigi values karino akoigi attitudes karino akoigi belief system na karino haiba si mayam sina tasalla kanda sagi Khunnai do leba miyoi singdugi wakhalon si asi shape tawi haiba tare adana hariba akoigi values aduga beliefs attitudes mayam asi su ngasagi static oiraga haibadi hongdana adumak leibadi nate masi akoigi matam gi Khunnai do gi manungda daiba miyoi singdudagi thosarakpa ko madugi magi ahongba mayamdana su masigi wakhalon sidaida akoigi chauna ithil pidaba nate aduga loinana Khunnai do gi mapan dagi magi external forces ko alagi sanglakpa akoigi ithil sing safu sing nasu sagi hariba Khunnai sida leiba miyam sigi wakhal miyeng ko masigi keno sida su akoigi chauna safu je pirawa kanda wakhalon se hongma se adumak lai adana akoina puari gi tangka kya da ngasi akoigi Manipur Khunnai da su akoigi leiriba aduga akoigi mami samkhraba aduga hana leiramdaba anouba sanabi thajanabi sumbagi keno myam asina lepa leitana ngasi hingiba akoigi taibangpan sida akoina akoigi Khunnai gi miyoi singchina akoina kari khali kari pandam phangnanaba tali aduga masi phangnaba honabada akoina karamba lenga longi Khunnai longi nat ki salon ama sagakani aduga akoi masian gi marakta leinariba mari mayam haiba tare akoigi kanglup purup mayam ama purup masa mayam ama pullaga semgalakpa adugumba Manipur Khunnai ama oibanina masidaida akoi leminariba mayam sigi marakta inter community gi relations aduga community manungi oiba intra community gi relations aduga akoigi gender equality akoigi nupa nupi gi thong manaba aduna chingba akoigi hiram kya da haiba tare masida laiba ahongba sing asina akoigi apunba magi collective ki world view ama set tawraba kanda madudagi tholokpa akoigi magi ideological framework ama koi lei adugi miyengduna ni akoina ngasagi akoina thengnariba khudongchadaba awaba nungsinadaba muknaba kya ama akoigi Khunnai da akoigi leibase masigi hawrokphamsu hairiba chana lonset akoigi hariba values attitudes beliefs myamse masidagi su akoigi ohele yam ngaje ozana su wahang asida su tongan pa wafam sing wakhalun sing thampiri oza makha wahang da muk laksara kanda ngasigi naha sing asida hojik thengnari ba singnaba sing mayam ama adum naha sing da tatana thengnari ko tongan ba maikai dagi hajaba tare oza sigi matang sida ozagi wakhalun kari le koina ngasi hawraliba naha sing si maikoina thengnariba khudongchadaba myamse koina munna khaminaba masangi marandi naha sing sina ngasagi akoigi Khunnai sigi tungi yumbini maikoina Khunnai si maigai sumna pudragadi akoigi Khunnai sigi laibak thiba oigadoribani aduna hambada akoina naha sing sina Khunnai sigi matik saba yumbi oirakanda Khunnai sigi khatana taba lebak sigi oina aduga ngasagi malem sigi oina magi aso ba thodang kya ama lobungamba adugumba masak naiba miyosing oiraknabagi lambi sida akoigi Manipur Khunnai da hingiba naha singna thengnariba yamna maruiba issue jingi marakta ahamada aina pukhasaning baji lai lai su tambagi hiram sida
education sector si akoina ngasi dagi sahi kun namagi kunthra amagi mangda le education gi kaino dugadi akoi yam thina khenare haidare ko masi ahomba myam si leiraga su akoida akoigi awat pa ma karino hairagadi akoigi education sector sida naha singchina phangiba education se masida akoigi critical thinking gi space ama masi akoigi wat pa ado critical thinking gi pose walak pataragadi ngasagi khunai sina thingnariba problem sing challenges myam sigi masigi solution si kamaina akoina thigadabano habisdadi akoisi khara makai akoigi tawam khangdaba pambai leitabadawna toba aduguma makhangi education sector amada akoisi lei aduga masi ke amna mari leinabada amana akoigi career gi wafam se naha sing na ngasi ngasagi tonga tonga ma hiramda se entrepreneurship oiraga su artificial intelligence robotics ki drone gi technology na singba tonga tonga ma hiram ke ada akoigi malem gi quantum mechanics ko supercomputer na singba suguma me amada akoigi amna hidanari habatare amjen jangna aduna ngasagi career gi choice la bagana su ngasagi akoigi laiba education system sina malem gi hongaiba job ki market habatare ngasagi industrial sector da boy su public sector da boy ga su khoi gi hiram kya da hongai ba karamba makhan gi human resources khoi gi puthokpa mathau tari haiba sidai da khoi na masiga sunaba syllabus masiga sunaba khoi gi courses sing se manipur da su masi khoi gi phanghan da taraga di mioi kharana mapan da chalaga ko naga malayam gi tungan tungan ba university sing da chalaga tamu bogi khudong chaba phangba khara lairaga su khunai sigi masing yamba na sing na ngasai gi hariba sugumba matam ga sunaba education gi keno sing si phangdraga di mai koina hayeng hinganaba gi Beten da thola ganda thabak thirakpa aduga national level international level da taiga hidanar pa matam da mai khoi gi sothabo oigani haiba si ma thamjage ani subuda yamna maru oiba amana ngasa mental health gi issue si ma yam maru oina khanjai maram de khoi mamangai da hingba punsi mahing duga ngasi akoina hingi sig yam khenare ngasi di akoi gi chak chara ani no magi phangna bhona bada adugi mati competition laire aduga senthok lambi watpa aduga senthok lambi sema su yamna waba ecosystem amada hingba adugumba khunai ama oi akoi se aduga masida akoi gi pan ayet piba aduga yingsan ba maduda kalak mi hobadagi haurakanda ngasagi leminary ba akoi gi phuru masa myam sigi marakta lainaba misunderstanding masigumba mungna ba yanada ba kya manasu matam matam gi akoi gi ban blockade gi haurakanda sugumba public ki life ta akoi gi normal oidaba activities kya mana maram orakanda hinganna ba gi lambi da su akoi yam sauna ayet pa oiba aduna ngasagi cost of living su yam wangba mi singsigi wakhanda ngasagi anxiety stress depression su wang khale adana masi naha sing yam sauna thingnaba pora mu oi yam ngai leriba naha sing sida singnaba kaya ama ozana su tambiri koi singnaba mayam sibu to karamna koi ngak thokna na hona gadage habu wahanga du laktringai mangoina na critical thinking naha sing da lektaba critical thinking walakpa asigum mayam se leriba education system ase soirak padagi ne hana lobu brawaja aduga leriba society ki system channel mayam ase soirak padagi ne hana lobura si matang do jai waklon ka thana masi aina yengjabada Salim critical thinking gi keno se khoida wana leriba si masigi maram yame ahamada khoi gi culture se khoi gi nat masi su yam maru oiba factor mu oi maram di khoida kok nona hingbagi khoi gi mingonda mitse khoi gi misana na yengda haidare adana khoi gi khunai gi chanabi da ngasai gi khoi gi eyes contact haibase hala mana wanga ngade mi hanga ni yenga nugan haibagi por ama leiko adubu ngasi akoina tongan tongan ba life skills sing haiba tare interview ma face tawge the group discussion ama yawge khot ke job ki karigi tongan tongan ba public platform da thokna thabak torki hai taga de akoina ngang masak paje akoi gi yam communication skills yam marui aduga communication skill gi kaino sidai da akoina eyes contact si yam marui hai tare ada mai tawdana hala mana hairagadi haidana akhoi makha thaba naha singsi akhoi ingadawni haibagi khunai gi masat amasu lei aduna ngasi chaksa haijana ba phawbada akhoi ahan jingsina chaba haurakanda akhoi naha sing chai hanna hogalakanda akhoi hogatpa yabagi sugum sanabi lei masi yam phajaba kaino ni khunai gi ko sanabi se adum oiraga su ngasi kari haini akhoi na critical thinking gi idea gi experience gi wafam lapakanda di akhoi gi naha ahan khaiba yaraktaba afaba idea si kari non hana puthuraisina phabra ahanna hairesina sumra haibagi mathaksi khasi gi manungda kaidana haiba tare ko ngasai khoi khanabagi room ama mathau tare hai tare ko adana ngasai critical thinking je khoi gi na chanabi gi kaino sina ju factor amoi aduga amana yamna chauna akoina thengnariba ama haigadi akoina lariba ecosystem akoina hingiba khunai se masi akoi gi wangang ba yamna lubu khunai ama oina masi miron kya adagi lairak pai dare khoi gi national psyche da puari dagi panjaraga di se akoina awaga khoi ga lanthengna ba chaitare khunta pa khoi di population tawdana khunai je khoi gi mutpa yabai phimam lairuba aduna aki bana thumhallaga
ꯑꯩꯈꯣꯏꯒꯤ ꯍꯤꯡꯉꯛꯈꯤꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁ ꯆꯪꯉꯀꯥꯟꯗ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯁꯤꯒꯤ ꯈꯣꯡꯖꯣꯝ ꯂꯥꯟ ꯍꯥꯏꯅ ꯃꯌꯥꯝ ꯈꯪꯅꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯁꯨ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯗ ꯊꯤꯡꯕ ꯑꯌꯦꯠꯄ ꯀꯌꯥ ꯑꯃ ꯀꯣ ꯁꯦ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯌꯥꯗꯕꯗꯒꯤ ꯀꯔꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯐꯥꯖꯟ ꯄꯨꯟꯁꯤꯟꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯍꯣꯡꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯥꯒꯤ ꯐ꯭रीडम ꯂꯤꯕꯔꯇꯤ ꯃꯌꯥꯝꯁꯤ ꯃꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯀꯥꯟꯗ ꯍꯤꯡꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯏꯀꯣꯁꯤꯁꯇꯦꯝ ꯑꯃꯗ ꯊꯝꯗꯕꯗ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯐꯥꯖꯟ ꯄꯨꯁꯟꯕ ꯀꯤꯍꯟꯕ ꯑꯀꯤꯕꯒꯤ ꯀꯨꯌꯣꯝꯁꯤꯅ ꯌꯣꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯇꯝꯅ ꯈꯟꯕ ꯉꯝꯖꯗꯕ ꯉꯥꯡꯕ ꯉꯝꯖꯗꯕ ꯏꯕ ꯉꯝꯖꯗꯕ ꯌꯥꯝ ꯂꯤꯃꯤꯇꯦꯗ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯄꯦꯁꯇꯨꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯒ ꯍꯤꯡꯕꯅꯤꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯛ ꯈꯔ ꯂꯨꯅ ꯊꯣꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯁ ꯌꯥꯝꯃꯤ ꯑꯇꯩ ꯑꯇꯩꯁꯨ ꯂꯩꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯤꯅ critical thinking ꯂꯥꯍꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤ ꯑꯣꯖꯥ ꯃꯈꯥ ꯋꯥꯍꯪ ꯂꯥꯛꯆꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯍꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯦꯋꯦꯌꯔ ꯑꯣꯏ ꯍꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯅꯍꯥꯁꯤꯡꯅ ꯉꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯃꯤꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯍꯥ ꯈꯨꯗꯤꯡꯃꯛ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯂꯧꯅꯅꯕ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦ ꯀꯌꯥ ꯑꯃꯁꯨ ꯂꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯤꯡ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯂꯝꯕꯤꯁꯤꯗꯩꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯃꯈꯣꯏꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤ ꯂꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯤ ꯈꯔ ꯅꯦꯝꯃꯦ ꯍꯥꯏꯗꯅ ꯑꯩ ꯑꯍꯥꯟꯕꯗ ꯑꯩ ꯁꯨꯃꯥꯏꯅ ꯎꯖꯩ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯌꯨꯝꯕꯤꯁꯤ ꯅꯍꯥꯁꯤꯡꯁꯤꯅ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯁꯤꯡꯁꯤꯅ ꯃꯇꯝ ꯃꯇꯝꯒꯤ ꯊꯣꯛꯂꯛꯏꯕ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯀꯔꯞꯁꯟꯒꯤꯕꯨ ꯍꯥꯏꯔꯣ ꯅꯦꯄꯣꯇꯤꯖꯝꯒꯤ ꯑꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯗꯤꯜ ꯇꯧꯔꯤ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯅꯕ ꯃꯁꯤ ꯔꯤꯖꯣꯜቭ ꯇꯧꯅꯕ ꯀꯔꯤ ꯍꯣꯠꯅꯔꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ एजुकेशन सेक्टर ओरसु हेल्थ की सेक्टर ओरसु अदगी पब्लिक ट्रांसपोर्टेशन दा हिरम क्यादा अखोगी पब्लिक सर्विसेस क्यादा अखोइना थेंगनरिबा खुदोंसादबा मयामसिंग असि मसि कमाइना मसि एड्रेस तौबदगी हाबगी कैनो सिदैदा अखोइना अखोगी रेस्पोंसिबिलिटी से नहासिंग सिना अखोगी यामना कंस्ट्रक्टिव ओइबा रोल से लौबा याबा क्यामा अखोगी लौबा ngамदना लै अदा मसिदैदा अखोइना ngasiदी अखोई डिजिटल एज की मतमनि नत्रा अदना नहासिंग सि अखोगी ग्लोबल विलेज अमा ओइरबा ngasiगी मालेमगी कासिन कोया पुन्ना ई पाउना समनरबा टेक्नोलॉजी ने एम्पावर तौबा मैखोइदा पीबा खुदोंचाबसिंगसे मसि कमाइना अखोगी पॉजिटिव सेंस पोरंगनाबा खुनाइजे हेना मतिंग लैबा ओइननाबा लैरिबा अखोगी मियामसिंगसिगी हेना फबा पुंसी हाबा तारे को डिग्निफाइड लाइफ अमा क्वालिटी ऑफ लाइफ दा क्वालिटेटिव चेंज अमा अखोगी मपुंग मरे फाबा पुंसी मरेल अमादा अखोगी मियामसे हिंगनबगी दमकता कमाइना अखोइना सिगी टेक्नोलॉजी की खुदोंचाबसे सिजनगदगी हाबगी कैनोसिददी अखोइसी अखोगी नहासिंगसि खरा मखै सोन लैयना इ माइन लौजे अदना मसिगी अहोंबा मियामसे पोरंगना होनाबा कांदा पंजनिंग वफम अमा नंगासागी सोशलाइजेशन की प्रोसेस अखोगी नहासिंग ngasi phangiba khudongchaba sizinarakanda platform sidaida akoigi manipuri kasin koya kyada tariba pe furup mayam sigi magi tradition culture magi history ko magi festival dagi kari dai hawrakanda akoigi nat ki ko phizol dagi koina hana koya chatlaga akoigi nainaruba thiruba da yam waba magi physical distance ki factor ko terrain ki factor aduguma mayam lakanda akoije connect to ngamdaba adu ngasi di digital space da di ngasagi magi virtual space aba tare sida di hariba myam se koi youtuber da gi horakanda koi tongan ba sugumba koi vlogsing namma myam sina koi api ba phurup sing da gi horaga magi su na se promote tawna ba magi khonai je masak tang na ba gi ko sigi pose honara kanda akoi da punna amaga je sakhang na ba di leminai ba furup macha myam sigi magi tongan ba nat ki saktam magi loan da gi kari da gi horakanda sanabi myam se koi learning tawbugi kaino ma फंगेबा अदना अखोगी सोशलाइजेशन प्रोसेस से मैतै अमा ओइना पुय हागा अखोगी मैतै खुनाइ जी खतन खंगबा नतबा पांगन ओइना पोगा पांगन खुनाइ जी खतन खंगबा नतबा तांखुन ओइना पो तांखुन खुनाइ जी खतन खंगबा नतबा अखोगी लैबा फुरु मसा मयाम सि पुन्ना खमिनबा मसि इंटरेक्ट तौनबगी ब्रॉडर सोशलाइजेशन की प्रोसेस अमा मसि ऐ नहा सिंसिना ngasi gi digital age की खुदोंग साब से लौरगा लहोनिंग है तारे मसिना इंटर कम्युनिटी रिलेशंस ता हेना अफबा अंडरस्टैंडिंग को अफबा कॉन्फिडेंस बिल्डिंग पीस एंड reconciliation की कैनो सिदा मसिगी अचौबा पॉजिटिव कंट्रीब्यूशन अमा मसिना पीबा ngangani aduna masigi hiram sida naha singna hena hoso honabiri adu masi hena honabiba constructive oina ko masi masumda khong thangjamina ba ai sumaina thamjage yam nungai jai oja akhoi gi leiri ba naha sing asina
Khunnai tabak thorum sing ase ewer nambagi damakta ojagi oibu wakalun sing tambiri oja matang sida ojana su tambiki ba hojiki social media gi matam sida YouTuber sing aduga blogger sing yana tongan ba sector sing da makoi oiba blog sing YouTube content sing thagala matungda hanagi koi Khunnai sigi sing saktam sing koi makhal matil kaya amaga lunina koi entertaining program hapsala matungda puthore hajari boja sigi amuk yengura kanda nakal amadana अखोगी सोशल मीडिया से 2GB एक्टिविस्ट हाइतारे कोगी सिम ममना पीरिबा इंटरनेट 2GB से लोर कांदा मागी लेबाक निंबगी कोई मतम से लुथोखिबा अदुगा 2GB एक्टिविस्ट सिंग 2GB से लोर मतुंगदा तमिन्ना कोई फमुंगदा हिपगा लेखिबा अदुगुम नहा कया अमा कोगी सोशल मीडिया से थोलकपा अदुम उजै हाइजरिबोजा हारिबा 2GB एक्टिविस्ट सिंग से अखोइना लेबा मरुइना yang modam de nahasing sida yam boin ui masi matang sida koi nahasina social media se lanana nakal amrom de sijena bra haibagi mi paiba duni oja si matang de kar tambi hambi bu wang si koi ngasi gi Khunnai da leba nahasing na koi gi actual reality haibata koi na hingi ba punsi ma hing ka koi na thengnari ba apabam sung phatta ba sing haibata digital age da hing ba si adum wa ba sani sagi akoi su masi haina natraga haitana akoi su masi gi saru amadi oiribani masi dai da mo gi Gen Z kambu adoga mu nongna laiba akoi gi generation alpha kambu sidi mai koi digital gi keno sida sawrebni adana mai koi na tawriba myam sidai da akoi gi yamna aphaba su tawdaba nate hena aphaba du changjalaga di koi Khunnai sigi yaphaba oigani haibadani adoga masi gi mangjaba su kya laidaba nate pros and cons se technology khudima ki loina mak lai haibadare ki pese namakan da tawriba ngangiba iriba madu thagaliba video contents kai kra myam se masigi digital creators sing sina honorable myam se yam constructive way ya afa basam le entertainment se su part and parcel of life ne masi su yaw da ba de tabu akoi gi Khunnai sida akoi na sum toina su haina ba kumai harauna thumhatla ba Khunnai ama oina leiba se masi ngasi gi ju phatta le hetare asai mamang da panjagi ba akoi gi Khunnai gi channel on set myam sigi na wakalon akoi ideology ma shape to buse masi dai da akoi gi critical thinking gi kano su wat ba sigi myam sidai da masi gi mami si jo koina digital platform sing de seasonal bagan de u dum phange ba ana Salim na hangbiri ba da mai taw da na ngasai gi na sing sina khoi gi khambi ga da ba aina mai koi da khoi gi yahon janing ba pawdam ama har ga di khoi gi yam toina haina ba mi na sibana sinban da sana sibana khungun da se nasi gi digital age da di khoi gi mi na siba se khoi gi sinban ama sung khubi masi gi keno se yamna maruwe haidare aduna yamna nungai ta ba mana sai gi haiba platform sing sida iba ngangba magi freedom of expression gi pe keno si masi khoi gi democratic society ma da leirabani haidana ngasai gi yamna ikhan khanda dana pani iba pangang ba gi pot kya ma su tholok ta banate masina khoi gi Khunnai sida khoi gi tangdu leita da ba yengchina ba muna ba ohelang na ba gi masa kya ma su yawe adagi amana ngasai naha singi magi khoi gi moral standard si masi khoi gi maleng gi hongai ba keno si gi chawra ba ichil ma su leire aduni mathakta naha sing sina ngasai gi pamib si entertainment gi space da hena keno tawbane na ngasai gi khoi gi miyeng si adom da na hena chat khiba gi keno ma su leiba ko adana sang si kari hani khoi gi healthy balance ama oide adana hena ngasai constructive oiba keno da semaning ya dare entertainment gi oiga ju my creative space to delay ga do bani hadare my creativity gi pot to di amna mathau ta bani aduna madu gi line do da sala kanda hena afaba contribution do tholak ningai oidabdi nate tabu oida pa da ba adagi amna anti social oiba adagi khoi gi communal harmony da disturb to ba content sing ha batare masi e banga moi pose maroina khoi gi language of violence ha batare masi season ba gi sang se dogi matik yame aduga season ba myam si ahan sing su yawi adubu yawraga su naha sing sina sagi wakhan mapung di kya phariba adu mana khanba mana sumi na khanba si ngasai social media ji public space ni na masde da loina puthong na ra kanda khoi Khunnai ji gi amot pa khoi gi wakhan mapung phada ba khoi gi leinari ba phajada ba mungna ba kaya amasi ju ngasai gi hariba social media ka no ji da puthorok ta na te adana masi puna mak se khoina responsibly kamaina season naga da gi haiba si ngasi gi naha sing na khoi gi tawphadra ba khantha da ba ya da kai no mo oi hai tare yam ngai je khoi gi leiriba Khunnai sigi leiba nahasing na social media se matau karam da season naga da gi amasung social media na piriba khudung chaba sing asi constructive oiba way da matau karam na koina social media se season na ya ga da gi habdi matang su jana su tambiri oja makha tarak poina hojiki matam da leiriba nahasing asi gi marak sida daita leiba naha ma hai targa di oja karam nahasing oiga da gi sigi matang karam matam responsible oiba youths asagi magi civic responsibility yawa aduga civic cultures haidana su akhoi gi lei ko akhoi ji kayani Khunnai ji da hingi bje akhoi ji
system amagi makhada khoi operate tawni khoi democratic polity amagi khudong sabu sing haidare khoi liberty freedom ya ma khoi enjoy dum tawi khara makai keno residence kya ama leiraga su haidare phangiba democratic space sidai da khoi na naha sing na asai gi khoi gi collective life se masi gi himai sum base masi khoi na ayamana khoi ji khoi gi electoral politics se khoi na hainada ba tukachaba amot point adum lowse masi amasu khoi gi naha sing sina masi address to ma sum hai tare maram ding asai gi khoi na constructive agents of change oidraba khoi gi participant political culture ama khoi na imbibe tawdraba ai da de khoi na pami ba homa kya ma ngasi manipur gi context hai tare ko manipur khunai da khoi na purak ningi ba homa kya ma ngasai gi khoi gi haiba participant political culture sida khoi gi naha sing sina yaudragadi khoi masi purak ngamoi hai tare maram di khoi na somda moli hadana inthoga thamakanda lai lai su hairaba malemgi hongai ba sel myam si phajana khangaba inform oiraba naha sing sina matam ga sunaba koina pame ba khonai sibu oheningi ba adugumba maigai da pubu ngamba lusing ba sing se masi oiba ngamna ba su honaba mathau tai maram di decision making da naha sing se ya mana khoi inthopi budongna ahanna khoi masi dum khoi consular thamba su masi gi phatab su lei maram ding asai naha gi percentage se khoi society da dum mati wang ha tare ko adana naha sing sina matam gi hongai ba technology gi ahong ba malem gi ahong ma myam se da mai khoi gi yumpham thon na ba gi khudong sa ba se si decision making de yaw kan da phang ga dawni adana ngasai gi participant political culture gi por ma in haijai se masi ju khoi naha sing se yaw ba tai amana ngasai gi khoi gi civic sense my civic responsibility khoi community ama oiraga di community je healthy oiba community ama oina ba kamaina khoi na sengwa ka dagi habisida ai isa dagi horaga ai ge family dagi horaga da khudam oina amora ka khoi use throw to ni habise masi khoi amot pa je kamaina thangwa dagi habisi masi khangda bu khunai mo isala bane khoi matam ma de khoi na anga oringa da khoi gi ipu iben gi matam da de khoi gi konpheng pham adagi lokha ko adagi hapu anai peibam gaina kasin ko ya da khoi mai thadok pe aba phumjan be aba gaina khoi gi amasa khaina ko khoi thamam me khoi living space gi manung da ado ngasi di population ju yam khalak pa ado ngasa gi kaithen gi area sing sidai kai da khoi gi west myam je khoi kamaina masi hundok da gi haba bu khangda ba khoi khunai moi sale ado samai to na aina panjai sin ngasa gi voluntary oi ba khoi gi thabak kya ma community gi kari gi ko khoi gi naha sing si tawbung ba mathau tai atopa mana environment gi matang se asi manipur da koi environment activist kya ma so koi thok ta bana te ko environmental activist sing chi thola pa je koi welcome to bom thoi maram di global climate change na ama hainari se masidai da koi gi climate change na pirak to ba impact se koi gi livelihood ta aduga koi gi leminary ba multi ethnic society ji gi magi inter community relation ko aduga even intra da bok ta haidare masi gi chaur ba se thing pirak na haidare climate change ko adun akhoi environment se kamaina khoi gi green spacing kan gani khoi gi water body sing kan gani madu kamaina khoi gi recreational space hoina ko ecotourism space hoina sem kani haibna sing ba se su na ha sing se wakhan je na khalan ning haidare ko aduga responsible oi ba youth ki kaino sida su ngasai gi khoi gi social media digital platform sing khoi constructive season na gani haibse responsible oi ba citizen amoina responsible oi ba youth amoina masi kamai season na ne haibse sizu yam maru hai tare ko aduga atopa hainingai budi yam leikre ko leiga su ngasai gi naha jing si akhoi gi aina haijai ba mai tawna akhoi gi political participation gi pot adagi ngasai gi akhoi gi community gi services sing haiba tare masi da su aduga ngasai gi amana akhoi gi society je masak munna khangna ba honaba ai history gi student amanate aina historian saba yaroi tawutabu ngasai gi aina history khangna ba hona jabadu di mathau ta ha tare ko aina hingiba lamdam sigi aigi puari khangna honaba lamdam sigi khunai masak khangna honaba akhoi gi leiba semilon si kamaina sengwakani hiram kya da naha jing sina ko thawang su lowri hena su lobu ju mathau tai adana masi hena loba ngamba naha jing je tholaiba makai akhoi gi khunai je hena ingtapa tangdu laitaba adu oidoine aduna naha jing jida kwaidagi maru oi ding asi khoina idea manipur na hariba kino se masi ju ama oi ha tare ko akhoi gi responsible youth ama oi aina loba taraga di mangon da su ngasai gi akhoi gi leiba multicultural masi gi socialization gi process se masi da su ma phasana akhoi gi songzal laga yawo ngam ma thau ma tai yam ngai je ja akhoi gi leiba naha sing asina karamba mawong da akhoi gi dai ta loraga di koi afaba matik chaba na ha mo hoigani amasung idea manipur sem kan na bukhana ba sakan na bukhana rak pamatanda koi na ha sing ziki hanba chob daita ma lai habo fama sustambiri oja matam gi konglei leptuna chekibana ngasi koi gi wari batai sanabagi aru mi kubadi usalakle oja
लोशलपोइना ओजा लेरिबा नाहासिंग मरुइना मणिपुर की तोंगा तोंगानबा कुगी कांगलु फुरुप मयाम सिगी नाहासिंग सिदा अपुन बोइना पाउजे ला हाइजब तारे ओजा खरा थम्बियो अइना मणिपुर दा लैबा नाहासिंग सिदा खोगी कांगलु फुरुप की खेनाबा लैतना अइना बिजनिंगबा मेसेज अमा हाइरगदी कोइना अनौबा मणिपुर अमा सेमिनाबा अमा संगी सेमिनागदबा मणिपुर सि करिदि युमफम ओइगदगी हाइरगदी ट्रुथ जस्टिस एंड इक्वालिटी हाइबा values and principles sing sida akoina semgat hana ngamamdragasu ngamba mathau tai haidare ngamnaba honaba mathau tai kaigumba akoina sengudaba anoba manipur si truth equality and justice ki kaino sida yumpham sida oidaba taragadi akoina pamliba manipur du oithoi adana naha singna mahi masing tamba matamda akogi critical thinking creativity ki kaino su yauna ko critical thinking che masi ignore to biganu hana masigi pose lairamde khara wale haigasu masi hinganaba कोई नहासिंग जिना हेना मसिबु डाइजेस्ट तोबियो हाइबा तारे को क्रिटिकल थिंकिंग की स्पेस है अदगी अतोपा मना ngसागी अखोगी याम तोइना सु हाइनाबा अनैबना मयाइदा अरुबना मताइदा हाइदना अखोगी अरानबा ओइदा पादबजिना खुनाई जिगी मयाइ तांगबल लौरकांदा हिंगबा अदुगुम्बा खुनाई अमा ओइरगा लाई खोइना नहासिंग याम चाउना थिंगनाइबा अनएम्प्लॉयमेंट की कैनो सिगा मरि लैनाबदा करप्शन नेपोटिज्म की वफम से मसिदजु अखोइना आइना अरानबा लंबी सिजनरगा आइगी खुदोंग साबा फंगबदुना यारगा तैना तौबदना यादबा तारगदि मदु यादे हाइतारेको अदुगा अखोइना कॉग्निटिव डिसोनेंस साइदना वाखनजे कॉन्फ्लिक्टिंग ओइबा बिलीफ साइदरे अनि नत्रगना चिन्ना हाइबदना अमा थोरकबदना अमा हाइबदो सि मानदबसे मसि अखोइ खुनाइ जाम चाउना थुयादारे नहासिंगना मसि याम कुपना तंग खंधनिंगबा मा आइगी माइगदगी थमजनिंगी लमदमसिगी अहलमनसिगी फंगजबा वारोल अमा हारगदी केगेना युम्बी ओइदबा यारोय हाइबा तांककतो खोइ लाए हाइतारे खोइना हाइनै उ लैते मफमदा केगेना युम्बी ओइ हाइदन मदुगी कॉन्टेक्स्ट तुगा खरा खेने हाइतारे को केगेना युम्बी ओइदबा यारोय दिजे कैनो गांदा अमोटपा फत्तबा अखोगी लुचिंगबा साबसिंगना मैखोगी पॉलिटिक्स ऑफ प्रिटेंशन हाइबा तारे ओइदा पादबा मालहनबगी पॉलिटिक्स अमदा खुनाई सि लान लमजिंग कांदा अखोगी मिरो क्यादगी सेंगलकपा असोइबगी युमफमदो मदुदा लेपा कांदा ngसागी मतिक चाबा युम्बी क्या अमा केगेनी हाइदना मैखोजी सिस्टम जिना मैखोइबु साइलेंट तोबिबा मार्जिनलाइज तौरगा थमख्रेबा अदना हाइबा मतिक चाबा युम्बी ओइबा याबा केगेगी मिंथोल पिरा कांदा लंगथोपिख्रबा मयामसे मैखोजिना अमु खुनाइजिगी मयाइ तांबलदा मयाइदा इसेलोइना सेलाबा कांदा असुम्बसिना माइ पाकादोरिने अदना अमोटपा सिस्टम ना केगेनी ने लंगथोख्रबा मतिक चाबा युम्बी मयामसे मैखोजी खुंगला कांदा मैखोजिना युम्बी ओइगदबनी मदुगी अहोंबा मदुगी चेंज दो प्रोडक्टिव फावदी अखोगी अनोबा मणिपुर अमगी मंगलान ओइदना अमु अदुमक लैगनी अदुना हाइबा ओनबसी पोरनबा होनबदा मसिगी यावलसी फंगनबा होनबदा नहा सिंगना अंगम्बा लेवलदा हिरम खुदिमक्ता पॉजिटिव चेंज पोरनबा होनमिना सी हाइबसी आई हाइजा कांदा साइड इलेक्शन जगे याम नुगाजे ओजा ओजागी चिल्लबा मतम कयामु काटोपिरगा ngasi अखोगी स्टेज इलेक्शन बिरुक्तना ओजागी ममल यामलबा वफम कयामा वताइ सानबगी तंजा पिबिबगी तमो ओजाबु आकाशवाणी इम्फाल की माइकेदेगे हाइनगा लेतना तागत फोंतुसरी Salim.